Manipur ki ahanba neuro patients ke amatangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makhal ki khusu khulai amadi machine marang kaida lei masina kokal mari lenaba tongan tonba makhal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingmadi arapa mafumdagi lakpa anaba sing neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba layengna maram oraga khudong thiba kya sumayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida ataba mamalda layeng batana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda phangalli ngasi magdenshin biro amadi khudong chaba singa silobiyo hena kubam road gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani Kurumjari, ELITETV ki test of cartoon kanungi mahau meng ta video so hamna tara moksori maruin ngasim fala funga pau se singi cartoon singda cartoonist singda kari haining liba kari phonong liba kari wakal kalang ba du miyam sanong thamjage ad lokha jage sanga express ko onthok pani da ja onthok pani da yeng biu khoi gi hui mama sim leire sina masa sin ke haige da khoi yamna meaning se ni thongna thongna pu ya ba ya phajaba iga BBS ki cartoon ne da hui mama sina hai masa singta jasa ekhoi gi yengna ba masing yami mathong warum khangdaba lambi da chalunu asibada mangjabani nakhoi gi khangna chanaba namanaba singda su hayuna maruna khoi hui si sinjauna saksat narakpa mayam da lambi da thokpa aduga khoi mu leiriba khoi gi manipuri singsi mu yamna sang auduna khallabra chahi sura swau ta kaim tawdana aduna yengnaba singyami mathong warum khangna lambi da chalunu asibana mangjabani nakhoi gi khangna chanaba namanaba singda hayuna adaida ida hui naung cha sina haipune as akhoi chathokadaba kijari mana sinyam luba potuni haji leiba khoi dum hui chaba kambu pharaga chathokbiba aduna makhalam le kanda khoi miyoiba se tawhum khangdaba siraga dum mangjaba adugi film du lerakpa Manipur ke society aduga leiba posi hui rum da chu pusala kanda akhoi yam thamakpa yamna buhan thok leiba ka tu ni aduna Manipur ke hoji film ji karino dum asibna mangjare nakhoi su aduna hai kani ma akhoi sune chathokadaba kijari ma nang sai gi hunaung cha sina mama da phongdokpa amna phajaba adum wan thok leiba cartoon hen thamjage mathang da leisina khoi sana leiba ki loire dana sna moi ahum mama na moi ahum su wari sana bani kamai sana ge da amajina hayakuni kuki nagana lambi thingkhibadagi gari mya panduna leira male ne na hay ka man kume akhoi kaino da chatpugum siphaina yum laga purakpa yabada da yada chalane haiba haidi khoi haining isi kaino khangamni khoi gi CM na chatlaga kaino da chatbugum siphaini yumnaga purakpa yada chalana khoi mi gari chahum mathakta pallaga leire mi gari chahum misda mi anini hairo gari mi chatruk myam chaba thako wasalakpa chen kg de lupa cham kun joksale aduga alu kg de lupa marfu yore na mamanga thokiba dune aduga awamba adigi none rom da leiriba myam singa si khoi phajana aropi tarakanda magi security nga aga escort toroga purakpa yaroidra haibagi potuni mayam chatpa matam ni escort gari mayam chali doduna magic wariba petrol gi mayam ba petrol tanker mayam so ada pallaga leire hajik si petrol du hajik khaira ga pi doribra jaga khara da petrol ni ngaktan hiji thari mayam yawsi khara leibusina queue lepna mayam yawri adani kuki nagana lambi thingkhibedagi kuki na su thingi nagana su thingi hajik si na chaitheng de kana da pi dino aduni ada koi kuki nagana lambi thingkhibedagi gari myam panduna leira male ne hai khala mena akhoi kaino da chatpagum siphaina yumlaga purakpa yada jalane ana haiba yana phajaba sisu hanga ma hangkana yam phajaba adumba wan to leiba cartoon ne thamjage patang da leisna koi pongna phonggi balu he aduni balu he sida koi elected se yam chawrange ma se koi MLA ra
aduga mantri ram oire kuta pajama sele Nehru tupi upe si yamna ko symbolic oiba cartoonist sina ba adum ba kenoni adaida mana hai du ne mayamna matik chai ga cha de ga du toy ga da toy ga mayam ngang mayam sida mana magi secretary da hai bi ai matik chai cha de sibu isana hai ga dro mayam na khum thok tro na aduni haji hai se maji matik chai cha de mayam to ba tumil le pangal soli hanagi na kalli haji na soli hajikina kali haragin soli ngamnari mayam sing sida maji sawalak padune dan mai secretary mani oi matik cha chai cha de sibu isana hai ga dro mayam na khum thok tro na ya phajaba siju wan thole ba cartoon mana phongdong ni ba hajiki le ba society haji le ba situation sida thamai ba aduna kari khalli ba si cartoonist ni yamna phajana kok thadaraga thawpa dialogue with picture mayam si phajaba siju wan thole ba cartoon ni thamjage madang da leisina koi Kwelan paugi as loire have the name. Other inspection lakpani. Ayo Hydra, JDO officer, and General Education officer, Malayan Kalasiata, was asked the Havani. School Fatre Hade, Patana taxi Ozana. School say Patre Hade goes, announcing the Patana and the taxi go on a highway at the Mark Magana. No one any later, Amanamuk pay Hydrakaniana. Don't let me am sing say. And the Mayamgi. School faba hi kede chatoribuno oja fabadura satra yam leibadura satra na makok thongakpadura mayam se hangba yabo hongni satra duna mahiroi duna haitraba phanala gold medalist na ta asu hairoi duni duna masagi hona vibes lei ana oja asu hona ba kanba adi gold medalist na tabada yam hona ba kanba takpi ba angang singi thi humdana tawba mayam adubu thaini gi matam du na tre batam dadi oja singuro mayam moro se kosi londana adi namna matam na tawba mayam da jiti social media की जुग से यौरा अबनीना मतलब तो ना इंस्पेक्शन चपे थेंगना बादी पामी टीम चपे थेंगना बनी हजिती सोशल मीडिया से कुंग अबनीना एक्ट तौरी मैम जी स्कूल यूपी दगा बिहार दगा अंगांग दो स्कूल मनुंग दा सीसीटीवी कैमरा पालम ने फूदना तो मैम दो उजाद फारे दुनी अदेगी कतालु लगा लेबे यारोय मैम से अदुगी फिल्म जे लामने दुना सोशल मीडिया से यामना मरु ओइबा अदुगा यामना सु बेहतर सिनबा हाइत्रदी आम सोकदबा मियबगी पुंसी मांगदबा अदुमा पोरम सु ओय adani aduna school patre haire phajana taksi oja hai kanda sir nungni lerga amana mu phai haira kanena amna phajaba sisu wan tho leba cartoon thamjage mathang da leisna khoi naron thodangi hawa do leirang do ne masi hana su yaw grabne adubu khoi thabak chen yaw narangani adaida ngasai gi doctor sina haibu ne ba anaba gi phabagi kari gi yengba lakpasta wakhal gi tension gi kari yengba lajda corruption free haiba Guli do chabiu marai na phajani na ma lai tension nung chalai mayam sing do corruption free haiba guli do chabiu marai na phajani ade amas de doctor madu chara di bhotika gadrana madu chara ga bhotika gadrana lai ponte aduna sum message ma pi bani aduna corruption tawtana ba am chumna thabak toroga awon mama purakna ba aduna haji afa ba lai haiba mayam si gold medalist hangai ba takum mayam si pesa do piningai leitabdina thaba ma kawra su changmangamdre angang tuition khara toroga kari toroga adagi hingol koiraga adagi street ta phut walaga leire like ti su haitaba sen pai ba mayam nul pa lakun piraga ni fu piraga yankhai piraga changre the pining ai leitam na duna di dum sanja sumda tore nium chumna wayan nganglon chatpang amdre officer ne na adagi se application amta phatana ibang amdre saranga turanga cm order am thokpada grammar punga lalaga dum pharang jai da tholakpa mayam su yaure adani corruption free of guli do chabiu marai na phajani tension nungsel leiba pakhali ba mayam do na mana hu pakhana doctor madu charaga bhotika gadrana hairam balai mamangda ahansing adagi khoi khangna samba vote ka dabagi awaba minister oirambadagi oidaba chief minister oidabagi oirambadagi tokhiba masigi awaba sidi bungo bajana waba janena khang balak bangam to khangdi ngau janena God the Kari Tona Sida security to the Nangam Salam Kotana Salam Budu, Boto Kata Kanta di Kanam the Sunung Sibiraktre, Adogi Mentri Uringatamda, Saka Umeam, the Su Saka Umeam, Dana, Amatako Biraktre, Lamida Hanabu and Biraktre, Yawazani, Bole Pasequigi, Karing Edi Paba, Karga Mantri, with the chief minister go with no do it at the Amnaiba. Character can see the Masida Parluigi Awa Mam say respect or Octavamina. Mana tina ngang gi bataw gi myam officer dagi staff dagi kari dagi myam sina toropa attitude tu u wada moi khanglang am dab jante aduna khara phana aduna khoi sidi piba phamna te sei manga khatani laribo officer myam staff sing sidi kuina
ꯆꯍꯤ 60 ꯃꯥꯅ ꯍꯦꯛ ꯇꯧꯗ꯭ꯔꯤꯕ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟ ꯍꯦꯟꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯇ꯭ꯋꯤꯁꯇꯦ ꯇꯤꯀꯜ ꯑꯅ ꯇ꯭ꯋꯤꯁꯇꯦ ꯇꯤꯀꯜꯁꯤ ꯌꯦꯡꯕꯤꯌꯨ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗꯨꯗ ꯃꯥꯒꯤ ꯁꯤꯁꯨ ꯏꯂꯦꯛꯇꯦꯠ ꯑꯃ ꯌꯥꯎꯔꯦ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯁꯦꯠꯂꯦ ꯑꯗꯒꯤ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯦ ꯌꯦꯁ ꯃꯥꯅ ꯌꯦꯁ I don't like to hear such disrespectful comments and reference. Hoi I am the palm sige dumba usit thoidaba comment mayam aduga reference mayam se. We were elected by the people. Akhoi se mi na khanbani mayam na khanbani. However, we too face many issues that cannot be disclosed to the public. Understand? Akhoi ju sidege masati chati ba yamna issue mayam ma koi thengnare leiri. हाइदोक्पा यादबा खंगेदना अदुना मयाम सुमाइन तोना कोई चैबा खोटपा रिस्पेक्ट तौदबा कमेंट द करीदा सोशल मीडिया द करीदा तौरी मयाम से पाम दे खंगेदना अदुना आई पाम दे अदुना सिदगी हना अवा मयाम थेंगनरी जाने हना सागी मिनिस्टर अदुना माई सेक्रेटरी द हाइबगी यामना फजबा अदुमबा वानथोक लेबा कार्टून समझगे अना ngasi gi दो मेली टीवी की टेस्ट कार्टून की महाव मतंग असवाद लेसनजरे मेंग ताबिरबु सिंग वमुका ना खुरुम जबो लोइना काइना ने बियाथनि जरी पिनेबेसी Neuro patients get matangayaba specialized hospital, neuro emergency trauma net multi specialty hospital singjay mathak tongtham likai da handuk chare. Hospital asina maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli. Hospital asida neuro gi layeng bada changba afaba makhal gi khusu khulai amadi machine marang kai lay machina kokal mari leinaba tongan tonba makhal gi anaba sing ningthina layengli. Lamdam masida neurosurgeon yamna tanga leba maramna chingmadi arapa mafumdagi lakpa anabasi neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba langwana maram oraga khudong thiba kya sumayongdari masi punamakdagi kharadu orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leiduna anaba sing layingli hospital asida ataba mamalda laying batanatana OPD general amadi ICU beds operation medicine x-ray amadi lab kamai le nabas nasu ataba mamalda phangalli ngasi magdenshin biro amadi kudong chaba singa silobi ho hena kubam rol gi damak hospital asigi telephone number 7005534166 natraga 8974572154 da pau phabirak yagani